पाउचरी यमफम उजबंबर उइबा पाउ खरा अपडेट तौजरी अमुगोगा खुसम दरगा मास वैक्सीनेशन प्रोग्राम अमा पांगथोक्तना मियोय चांबा यांखै मुक्ता वैक्सीन कापथोखरे अमुगोगा खुसम दरगा चलिबा क्लब दरागा दरुकी अपन ऑर्गेनाइजेशन अमु रिबा सिंगफू और द यूनाइटेड क्लब ऑर्गेनाइजेशन CRU सी ओदा यावरबा राइट वे क्लब को काइथेल लामदोंगना सेमदुना गासी सेप्टेम्बर की तांग तरुकता कोविड-19 दगी कापथोनाबा गिदमक मास वैक्सीनेशन प्रोग्राम अमा पांगथोक्तना मियोय चांबा यांखै मुक्ता फर्स्ट डोज अमदे सेकेंड डोज की कोविड की वैक्सीन कापथोखरे ngasi kwa kaithel lamdong de leiba bright way club ke campus ta pangthokiba mass vaccination program aduda bright way club ke president aistam kidman mangang secretary thongnawjam Santi Kumar Mitei Impal West ki adyaksha RK Taruni amdi SDC hyangtang miss hoi tai baifaina mapungaiba myoising oina sarwyake ngasi kwa kaithel lamdong de leiba bright way club ke campus ta pangthokiba marirak suba COVID-19 mass vaccination program aduda Dr. Ngabam Boni amdi magi team yoi tarok आशा वर्कर अनि अमदे PLO अहम माइ पुनदुन म्यामदा हाक थेंगना वैक्सीन कापखिबनी ngasi asi tharga club asina sindana mafam asimaktada COVID-19 की वैक्सीन कापथोकिबसी पुनम योय लिसिंग मगा चामग कुन मुक सुरे ngasi की असिगुमलबा मास वैक्सीनेशन असे पांगथोक्त्रिंगे की था खरागी ममंगदा ब्राइट वे क्लब न तोंगन तोंगन बा वैक्सीनेशन सेंटर सिंगदा मरु ओइना RD वेंग लामफेल पाट अमदे जेनिम्स पोरोमपाता मियोय किया अम कोविड वैक्सीन कापथोना पमतेंग पांगे amadi chathok sesinda khudong chathok pambe kya ama puduna vaccine kapthokan ke makata nasu club pasna miyam ki yanglaga vaccine amadi atai atopa COVID-19 de kingak thokna ba matam ki tangai fadana pak thok thok thabak sing packet saki gani aire atopa editorial ki kalam amada hill areas committee chawthok pa akhang ei tana hudaba amadi section hudaba ki mami tai Manipur Legislative Assembly ki hill areas committee na adakta autonomous district council ki anuba bill amasat hanaba lengak ta recommend tawkhiba laikre Assembly the bill oina puthukna pass tawna the recommend torokpa bill aduda Manipur da lengak ani leibagi mayak sengba ofam kya yauri Singi district singi administration on autonomous district council ADC singi makhata thamba loinana mahoi goiba secretariat ama hangdok to lengak chalai ba yauri harba secretariat adu chief secretary dagi tadaba officer ama hablaga chalai hanba saho tharangi thabak yamba makoina paiba employee phawba tokai tokai na leina bi wafam mayak sengna palle Demanasi Congress na tragada BJP haiba khaibok na singi MLA sing punsilagi kanglu ki khena ba haibadi kuki naga natak na paiti haiba khena ba thamdana punna wari plawraga lengak ta thagala khibane makoina tawriba diman adu kanagum bada sumbani aina sawgali maduki namak talengak ke mayok ta namin ini tribal sing da namna khunda ba singi district sing da total shutdown tawke adu ga kanagum ba kharan amuk bel adu lengak na thabak to anthok pa yaroi amasong maduna Manipur machet tanar ku wafam lakani aiduna yamna kanna jakide Singmei singi marakda kharana makoina taliba demand amasung hill areas committee ki tribal aberration lengak the bill pothok pina pra recommend tawriba the Indian constitution ki makhatani amasung madu singmei singi phangpham tok phakni aina yamna chawna singdarake atuba bill adu pothokna ba hill areas committee recommend tawba yabra amasung bill adu finance bill oiba maramna state assembly na hektam ngambra habna singba ama phawba yangkide samna harabada bill adu ekoi swai da lobo wari na wari sing parappa yabanate wathoga do hauzik si loidri Mikhal da khulai oiba yanaba MLA karan issue oina thamlam lamane India ki law haibasi machin jami law da haiba khudingmak natragana constitution da jaba khudingmak thabak oina onthokpa yagani haiba leite maduroi thokpa yade haibas leite yalawai dagi khunda minarak liba tongan tongan ba machin manau ki marakta lana lawna ba yaba administration da kai tharakada ba musing irang thokada ba waragadi lona yaba thabak singado lona yadaba warapasu yai Asumna sanai na wafum mayam amalai ringi ki marakta Manipur Legislative Assembly Hill Areas Committee da tampaki MLA mapan member wahena na ba Manipur Legislative Assembly ki speaker na ayaba pike wathok lakpa yaba ki pibam urakpa da ki member wahena na ba wakhalaki ba amare sing aduna so speaker da makoi application sing adu andok sare sanhan bi kanu abana sing ba serol sing amuk thajlake serol sing adu fanglaba matung da speaker na thoki bor du kak tana thamlaga makoi nipan Hill Areas Committee ki member Oibadu chanhandana thamle aina order aba muk thorake Madugi mamangda opposition ki leaders urba Congress lo singba o ibubina Congress ki MLA ahongi application adu hangdok le aina lak thoke Tampa ki MLA sing adu namakoi Hill Areas Committee ki member oina ba hajar ke badu Indian Constitution ki article 371 sina piba power ki makhada India ke President of the Manipur Legislative Assembly Hill Areas Committee order 1972 adu ki matungina makoi su member oifam thogi aibasane President ki order adugi 3 clause 1 ki matungina chief minister amadi speaker natana singi saruk loinambak natragana saruk khara assembly constituency adugi manungda leiragade
constituency adugi MLA sing adu Hill Areas Committee ki member oiba yai haiba yauri Manipur gi singi lamda autonomy piba amasung singbi sibu ngak senana baseng kebendan constitution gi article 371C da yauri ba wafam sing adu Manipur Legislative Assembly da khoting jelakan dongna semdok sadok pa haiba si ngamra natraga ngamdabra haiba ambayang sina bagi tangai fadaba lai wafam basi governor amasung lebak asigi president jawam thokpra haiba nai naramba chome Masimbak veteran politician Ozone speaker na lauke bawari amasung Tambah MLA Nepal Hill Areas Committee ki member ohin bagi proses ta aran bi yaure aina maral sira ki balai ke matang asida panjani wa wafum the Hill Areas Committee sakto on bagi matang da tarama thoi chuba Legislative Assembly ki matam loiram dai da lebak wathok ohin bakam tong putorak pado Hill Areas Committee Autonomous District Council Bill 2021 recommend torak ba amasung Hill Areas Committee ki member habsin bhabasi constitution ki oiba aruba wafum sing oiba danatana State si dirang thopa yaba leibana yamna kumna khang ai sing tararaga thabak toba ki tangai phada balai ta toba ki khudam changdam yamna phangi hai sanenge Janems ki OPD da laying balak pa mioi sing krik inna bada ki covid chandokpham oi kadra hai nami bai ba pongnare Porompa da leiriba Janems hostel asida hana dagi ahongba kaya leire hostel asi taru tanana thamduna laying balak pa mipum khring makta nongai bhai badu helle adu hostel asigi OPD da laying balak ni ba mioi sing de COVID-19 ke SOP ngak na abadi social distancing thamlaga chanan naba thabak hostel authority paikat pangamdre ngasi hostel asigi OPD da tongan ba department sing da layang na bagi ticket kakpa lakhi bam yoi kana cricket inaduna mi ki isau thokre oiriba phibam asda hostel astil leriba security ki kangbu amade authority ki maike ki COVID-19 ke SOP kana ticket kakna bagi thabak lokatana frida thadok tuna thamke miam inna ba asna hostel asigi OPD da ticket kaktuna ana layang balak khiba Mio sing dagi COVID license sandora kadra ai bagi agi ba chawna leire tongan ba praja section ke dagi pause asida phongdor bagi matungin adi hostel asigi OPD da tongan ba ana layang department sa ticket kundagi hena pide maduna ticket kaglaga ana layang balak ga mio sing token system da ticket kag bagi thabak SOP ka nakakhan ba chungkare emergency gi oina ana layang balak ba mio sing jawra kana hostel authority na ningthina Lamjeng lang dapiraga emergency gi oiba ana laing gi khudong chaba phangana daba sinba chungri haba wafam sapong dorakle National Kickboxing Championship the gold medal phangla khaba Naurem Milan Okhre Handak Goa the pangthokiba National Kickboxing Championship wa kona sin the pangthokiba tournament da KG nifuga manga gi masana da gold medal phangla khaba Naurem Milan amade magi oza KSS Biren amade and Ajit Singh bongasi YUC Kaching Warina Opagi Asamba Tharom ama pangthokre Handak pangthokiba championship asida Manipur gold medal ahom silver medal ani amade bronze medal maga punha medal tara laurake ngasi Naurem Milan Opagi Tharom aduga mari lena namhangna tournament asi saruk yana ba hona bada sobat thudang lokiba en ajina pangthokiba da aikhoi kan honrabadi lamdamasta kickboxing harba game asida sanaru sina medal langduna aikhoi balem gi thakta sakta pangamgani maramaduna Aikoi game asibu puna support dominasi ana fangdoke nagalamaromda da hand grenade ama leiramle ngase yupung taruk lom tapa matamda Irilbung police station ki manung chanda khongman zone 5 ta leiba dadu tent house ki mapu riba sapam somendro midai sahi ni fugani thoi suraba apokba leikiraba kumar gi jung gi thonggal maya da Chinese hand grenade ama ta don leiramle aire hand grenade ase ngase ayuk imung manung ki meusina thonggal thokpa matamda thengna rakhibane Kudagda Irilbung police ta pau piraba matung da bom disposal export kangbu laktun lokholaba matung da ngasi ayuk kairau khunau water supply manakta pokha hand grenade asi kanana kari maram gidamak ta thamlam libano aibagi chap chaba maram khang bangamdre aire bakha tarakpa atopa pau amadana Taliban na Afghanistan da laingak semna ba thorang taukhre China Pakistan Russia ta sepau pigadore Taliban na Panjshir Valley mafung phana khudum chanchelle aina lakthoklaba matung da aroiba khongthak waina Afghanistan da mathangi lengak semlagani ariba adu resistance process na punda leiriba aduga Taliban gi mayuk da kanna lan thengnari pamba phamne Afghanistan da lengak semna na ba aroiba khongthang da leire aduga Taliban na Pakistan Turkey Qatar Russia China aduga Iran thorum jawnar ba chapau pegani aire Maragasida Taliban gi wangaloi Zabiullah Mujahidin ni thauka ba bita Kabul da press conference amada hai lan loire aduga makun Afghanistan da maraset pa phibam leiragani ana thajai Mana bakatan hai kana gumba amadu kulai pairak labadi madu miam ge amati leipaki yang nabane Taliban lusing ba na hai aikoi leipakasi kana rasu amogada semkat piroi hai ba miam na khangi aduga masidi aikoi ki miam na masana thaudang laujaga dabane
Qatar, Turkey, aduga United Arab Emirates company dagi technical team singna Kabul airport ta thabak suba haurakani haina Taliban haire. Taliban ki wangang loi Sohail Shaheen na panzer da kanna khutok na bambarakta hai panzer ki mioi insurgent kangbune. Taliban na Northern province ki district nipan kudum challe aduga resistance forces ki lusing busing phibam khara ki makada pestong sathana bahonare. Panzer ki masing jamba mioi ekoi ga laimenare chada amarom dang na athing bathambani haina magna phongdoke. Aroibada content sing asigi marobai pau khara asiba pau tamjariba Manipur Ken News YouTube channel amadi Facebook page asidagi yangbiri punamak pathaga chari channel asina tomda kanarabadi subscribe tawbi division subscribe tawbi moloina like and share tawbu sukawi gnu punamak po amukana thaga chari